Mahairoi singna tungi punsida mai pakpa mioi amamam oinaba isa isagi pandam ama thamduna kanna hotnaba mathau tai haina handakta nauna Indian Army da Brigadier rank ta from kakraba ningombam hemachandrana phongdokre. Thoubal district ki yaripokta leiba ACME Higher Secondary School na sinduna school asida pangthokiba Brigadier Hemachandra bu taramna okpa masung school asigi Mahairoi sing pukning thaugatpagi thauram amada wafam ase phongdokkibani. Thauramada Brigadier Hemachandrana Mahairoi singda counseling piraduna amadi mahangna angang oiringaidagi mahing masing tamlakpa amadi ngasi Brigadier ge rank fauba oirakpagi wari sing paudamladuna hai Mahairoi singi punsida class 12 haiba asina tungi punsi sembada yamna maru oiba matam amani maramaduna Mahairoi singna tungi punsigi firep pandam amamam soidana thamduna lam aduda mai pakna chatpa ngamnaba kanna hotnagadabani haina phongdoki thauramgi saruk ama oina Council of Higher Secondary Education Manipur na handak chehigi lauba higher secondary examination da ACME Higher Secondary School gi oina ahanba ani suba masung ahum suba taraba school gi topper Mahairoi ahum dasu nongpok laurembam dagi samjet sabam sanjoyna mahaki leikidraba apokpa apokpi anigi mingda katpa samjet sabam lala singh amasung samjet sabam ongbi nganbi debi memorial cash award yauna cell citation amadi achamba khudol singh tamduna pukning thogatki